Lipun channel bu mityeng tabiriba khwai tarabu channel asigi maikeidagi taramna okjari iramdamgi oiba phungawari loinana tonghan furup kanglupki wari masa kayama channel asina miyamda lepa leitana khudol tamjari loinana channel asibu hena mapung phana bagidamakta adom-adomgi thaujal nizari Mani khungangda laiba lomi amani suba nomba yamna kalli Machanupa ahum lay ahangi maming Gopal yaimagina Kulla aduga atonbagina Tomba kawi Machanupa ahandi nupi thire social welfare loisangda thabak tawri office ki thabak tagi mai laithokpa sangdaba haibaduni Machanupa yaimadi mana ninglak pada tawba migi thabakta kaya mithana daba mini Tombadi mapagi mateng yamna pangi Lau singi yamna chinba matamni magi macha atonbaga nupi thambalgadi magi mateng kanna pangli macha yaimadu ataimak ngamdrabasu awang khundonda ongkhibi manigida chatlaga hayeng lau soidana linglani lau lingbagi haikhiba misingdu nganna lakhanbiro haiba sidang hairucho haina sinnabani adubu mana khumdorakpa pakhumduna onthongna nungai hankhidre mana asumna hairakhi as Lau lingbabu thabok oina tharadana adugidamaktabu aduk lamna chatlaga hairuba ngamloida manidu makha taba tanbadagi khumludre chawraklabanina masu ningbaduda chumi haibasida khanduna laikhrabani nungaitana mamai leithorakpada thonga lomdagi changlakliba machanupa ahal Gopalga oknare Gopal su office ki program ama khara lapa khul amada hangchitagi chatlani haiduna thabak kanna chilli aduna mapagi thabakta ngaihakta phawba mai onsinba ngamde lairak manung changsilaga laiba magi chanminagadaba mamanaba amagisu pugadaba potchai pumnamak makhoigida punsinduna thammi mapana wakhal nungaitana lairambadu ubada Gopalna maram hangbada manawnu pana thawoidabagini haibadu khangle awang khundon chatkadaba magi thabaksu lai aduna mapana sinaribadu mana oina hairamlage haibadagi Manido haraujare mapa mama oiba singidi phana sauningba lairabasu machana amuktang harau tobige haibaduda haukhiba nungaitaba pumnamak adum kaukhrabani mapagidi Gopalna paudu soidana hairirani adubo Gopal masagi thabak amadi watli mana hangchit chatkadoribasi mafam sidagi potchai mayam ama puraga Imphalda hana yoraga mafamduda Mayam pullaga gari achouba amana khunduda pugadoribani handaksi sarkana gari baragi changlep khibaduda association ga yanadabagi I pausu laibani isoi hek soidanaba manawnupa kullaga tinaba Herojitta magi auto rickshaw du hainaduna thamhobuna phai khanduna hogdoklui Kulla nangi namanaba Herojittu hangchit ayuk ngantana aikhoibu Imphalda thinanaba ngangna hauko Mayambagi wadu taraga yang hek yangna sat khumdorai auto rickshaw gi bu wa oina hek toradana Herojiki du natrabasu yamna laise magi tayang ba pakhumduda penphatraba mayambana hai hey migi mathau haiba ma laibani gari gi engine yaraktraga doctor na semba ngampo nate amabu oiro nangna soidanaba tawkhroko Kulla na hairai hoi asi haiduna khumlakpadagi makha amuk tathanadre matamnadi kanabusu ngaibide nonganbaga mapagi lowlingbagi thabakta ngamnanaba loisinkhre lowlingba khulang yauriba singna thawai yaubibadagi matam chana loiba ngamhore mathangi nonganbadu khanghaude imungi mi pumnamak Gopalna chatkadoriba thabaktugi damakta mana angamba mateng pangli Magi nupina ngantana iru maithajaraga laitin khurumlaga mapuroibabu karigumba kharadang chakhinaba yamna kanna thorang tawri mamana phirol awat apa hangli loisin khomjiliba mapaga manawnupa tombagadi labuklomda ngaiha kumkhri chairaksida Gopalga chaminagadaba mamanaba adu thunglare chatpa yaba matam oirakle adubu thingadaba auto rickshaw dudi yauraktre mayambana Kullabo Herojitkida thakibani Madusu phana kuisilakle kainen thangda Kulladu taping thonga lomdagi changlaki
Masa ngakta lakpaduda mayam pumnamak mangonda yenglaki. Madugi artha khangladuna kulana hairei. Hirojit ki mapuboktu BP stroke toraktuna ahing hogalaga magi oktori shoduda hospital chatkre. Masu atay sinaramba phawba nangnamdra male. Adu bawa nangna gari ama phangnanaba koithi thiraga purakpa yadabro. Aisu kadai dano koicha chattuna thiba yaba thirurabani. Adu ngasidagi makhoi gari gi thabak lepagi khongjang changsinba haure hai. Adugini mapana manau atonbaga loinana labuktagi karaktuna sumang yaurakpaduga kullana mayambada pauk tamlamba adudagi leithorakpaga mapa chap chanai mapaga mikuk ama nidang mitchanai haujiktada kulladu masa mathanta bab taraklabagum mamai haigalaktrei. Tara Clothing Online na mayamgi damak delivery service pijari. Mayamgi apamagi matung ina ngasi mag order tausinbirau. Pijari ba contact number asida loinana Instagram bu follow tausinbiramo. 1K hek yaubaga mayamgi damakta giveaway amsu thamjari. Mayamna khudong saba asibu lobiyu. Diwali amasung ningon sakaubaga loinana offer kaya amsu pijari.